Suti Tharaba Matung Mayumda Hannaba Thoklapa Class 11 Tamlibi Maheiroi Nupimacha ama Security PURAKPA GARI na THOMBADAGI KHUDAKTA LEIKHIDRE Maheiroi Nupimacha amana SOKPADAGI RAS MEDICITY da LAIKATNARI HAIRI Yamna thamoi sokpa thoga ningdaba thodok asi ngasi nungthil pung ahum lom tarakpada Thobal Okram da leiba Thobal Fire Service ki office mamang da thokibani Thodok asida LEIKHIDRE amadi soktuna LAIKATNARI bi Maheiroi animak Thobal College Road ta leiba Fancier Higher Secondary School da Class 11 Tamlibi ngaktani Maheiroi animak School Suti Tharaba Matung Mayumda Hannaba Thoklapa Imphal lomdagi security puraga haitharakpa garina thomlambani hairi Laibak thiba thodok aduda LEIKHIDRE Maheiroi Nupimacha adugi maming Sarina Singa Mayum apokpa MD Azimuddin Kawi mahak Yairipok Singa mathak LEIKAIDAGINI SOKPADAGI hauzik RAS MEDICITY Hospital da LAIKATNARI bi adugi mamingna Singa Mayum Nasima apokpa MD Zamin Khan Kawi mahaksu Yairipok Singa dagini hairi pawasina makhatan hai School Suti Tharaba Matung Mayumda Hannaba khongna thoklakpa Maheiroi Nupimacha ani thomlamba aduda chenariba security PURAKPA GARI adu faduna puthoktriba fawba asiba hakchang laukhatpa yaroi haiduna nimit tarakpa fawba lambi thingduna thamki amadi forensic science ki team ama laktuna asiba hakchang adu yengsinki tungda Thobal SP laktuna wari sanaduna chenariba gari adu fare haibadagi numidang pung taruk tarakpada asiba hakchang laukhatkhre hairi